Dear Manipur YouTube channel as wing biri bamayam punung pu mukha na taram loksari ahan badiyam na muru iba pawama update thamjage Naran Sena da ngasi makata na khut thok na bada IRB ama khulngak pa maitai ani sokle kuki militant tarit sire ahum sokle hairi ningsing baya badi ngarang susing dagi kablak pada khunja ama sire mi trahum doirom soki bani kuki lal hobasing na lungmai kapsi laktunu lungmai ama soki badu dagi irab laptana Central Paramilitary Forcing deploy tawri adu bu lungmai kapsi lagliba kuki lal hobasing gi matakta karigumba thabu ama talokhat khiba leite hairi Bisnupur district ki Moirang police station ki manung sanban Naran Sena da thasi ki kunmapan gi ayuk kuki lal hobasing na sa tharakpa nung Maigi landa da khulngak pa village volunteer ama laikidre masagi lobuk kumba nupa ama yaw nami tarago humdoi nongmai maru na pan badagi sokle hairi thaudok adu da laikidre nupa adu gi maming leibuzam inaw sahi kun kataret kawi mahaki kokta nongmai maru ama pan ki mahak Imphal Ras Medicity tamna pukhalak pada laikan naba nangdana lambi da laikidabani hairi thaudok adu da soklaba longmi adu gi maming Salam Jotin sahi kun traga nipan apuk pagi ming ibom sa kawi Naran Sena dagi ni mahaki oi thangba thabak ki sarukta nongmai maru ama pan badagi soktuna Ras Medicity da bukatuna laikan nari atopa village defense volunteer taret sunong may maru amom pan badagi soki hairi press na phang paun hai thasi kunga mapan ayuk ki pung tarek lom ta bada Jotin Naran Sena maning da leiba singkhong manak ta leiba mahak ki lobuk ta law yengsin masat ki mahak na law yengsin lingai da khoiren tak mai kai tegi hana dagi bangkar saduna leiba kuki lal hobasing na nong mai kapsilak ki bani thauduk tu da Jotin gi Yanglen da pan khiba nong mai maru amana thabak da phauduk padagi soki thauduk adugi pau phangbagi Bisnupur district police commando khunja amasung village defense volunteer sing mafam adu sangsin duna sokpa Jotin bu Bisnupur district hospital da ahan balaying piraba matung da North AOC gi leiba Ras Medicity da makhata na laying ki hari thauduk adugi matung da state Force amasung village defense volunteer sing na singlom da sangsin bada singtak da bunker sadun leiba kuki lal hauba sing na nongmai kap tharak padagi village volunteer ni pan soki bani makoi gi manung da makok ta nongmai maru na pan ki ba inaw hospital da pukhat pagi lambi da laikan naba ngamdana laiki da bani hairi state force amasung village volunteer sing gi mai kai dagi so handuna nongmai kap na ki thaudok thopung dagi phangwa paw matung ina nongmai kap na bagi thaudok adu da kuki lal hauba khara siraga khara na sokapan nanglambai yai haibagi thajaba lai hairi kuki lal hauba sing na nongmai kap silaktuna lomi ama soki ba adu dagi irap laptana Central Paramilitary Forcing deploy tawri adubu nongmai kapsilak liba kuki lal hobasing gi matakta karigumba thabuk ama talakot khiba leite hairi amarom da ayuk tagi hauduna Naran Sena maning labuk ta kuki lal hobasing na nongmai kapsilak padagi asokapan yawrok khiba amadi madugi matung da khoiren tak kulgi area kuki lal hobasing ga nongmai kap na bagi pau phangbadagi Bisnupur district tagi tongan ba mafam sing da tidim lambi da maira pai bising thorak tuna lambi da gari asat awok sing control tawba amadi nongmai kap na phadu da misam sing changba da athingba piba ga loina na ngak sen khi hairi Video sing bibagi damakta mayam pum namakpu amuka hanna thakachari anobu update ki damakta nuksibiduna Dear Manipur YouTube channel asibu subscribe to biramu. Thank you so much.